ꯅꯪꯁꯤ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯑꯩ ꯆꯥ ꯀꯌꯥ ꯊꯛꯇꯦ ꯌꯨꯝꯗꯁꯨ ꯆꯥꯒ ꯆꯥꯅꯕ ꯑꯆꯥꯄꯣꯠꯇꯨ ꯈꯛ ꯆꯥꯔꯒ ꯆꯥ ꯊꯛꯇꯦ ꯌꯥꯝ ꯀꯦꯁꯤꯟꯅꯩ ꯀꯦꯁꯤꯟꯅꯕ ꯅꯠꯇꯦ ꯐꯥꯒꯤ ꯇꯧꯅꯤꯗ ꯁꯦ ꯆꯥꯁꯦ ꯄꯨꯊꯣꯔꯛꯑꯣ ꯑꯩꯁꯨ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯒꯦ ꯇꯜꯂꯦ ꯉꯥꯟꯕ ꯉꯛꯅ ꯑꯦ ꯅꯪ ꯀꯥꯗ ꯂꯩꯔꯨꯆꯣ ꯀꯔꯤꯒꯤ ꯈꯪꯗꯦ ꯉꯥꯟꯕ ꯅꯣꯛꯂꯗꯨꯅ ꯅꯨꯄꯤꯁꯤꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯅ ꯅꯥꯟꯗꯨꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯤ ꯅꯨꯡꯁꯤꯁꯨ ꯇ꯭ꯔꯦꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯤ ꯁꯣꯐꯥꯗ ꯐꯝꯂꯝꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯆꯥꯗꯨ ꯑꯃꯃꯝ ꯄꯤ ꯊꯕꯥꯅ ꯕꯦꯝ ꯅꯪꯁꯨ ꯐꯝꯃꯨ ꯅꯅꯦ ꯍꯣꯏꯅ ꯌꯦꯡꯒꯦꯌꯦ ꯅꯨꯡꯁꯤ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯊꯑꯣꯏꯅ ꯐꯝꯕꯗꯤ ꯅꯠꯇꯦ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯑꯗꯨꯝ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈꯤꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯇꯨꯅ ꯏꯃꯥꯎꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯅꯨꯡꯁꯤ ꯃꯃꯥꯏ ꯅꯣꯟꯊꯅ ꯅꯨꯡꯁꯤ ꯀꯧꯏꯅꯤꯅꯦ ꯉꯥꯟꯕ ꯍꯥꯟꯅꯒꯨꯝꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯪꯗꯤ ꯍꯪꯕꯤꯒꯅꯨꯀꯣꯅꯤꯅꯦ ꯈꯪꯕ꯭ꯔꯦ ꯈꯪꯉꯤ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯕꯗꯨꯗ ꯏꯁꯨ ꯏꯀꯥꯏꯔꯛꯏ ꯌꯥꯝꯅ ꯂꯩꯖꯅꯤꯡꯕ ꯇꯥꯔꯝꯅꯗ꯭ꯔꯥ ꯈꯟꯕꯗ ꯃꯅꯦꯁꯤꯡꯗꯨ ꯅꯣꯛꯏ ꯊꯕꯥꯅ ꯅꯪꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯅꯇꯧꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯑꯉꯥꯡ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯍꯥꯏꯕꯅꯤ ꯍꯪꯂꯣꯏꯗ ꯑꯇꯣꯞꯄ ꯑꯃꯅ ꯃꯧ ꯃꯁꯛ ꯐꯖꯕꯤꯁꯦ ꯂꯩꯈꯤꯕꯗꯒꯤ ꯃꯄꯥꯟꯒ ꯑꯃꯠꯇ ꯊꯣꯛꯂꯛꯂꯔꯣꯏ ꯑꯩꯈꯣꯏ ꯊꯣꯏꯕꯁꯤ ꯉꯥꯟꯕ ꯅꯣꯛꯇꯪ ꯅꯣꯛꯁꯤꯟꯅꯔꯒ ꯇꯣꯛꯂꯤ ꯊꯕꯥꯅ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯩ ꯃꯥꯅꯅꯦ ꯅꯃꯥꯆꯧꯕꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯅꯅꯦꯅꯤ ꯑꯗꯨꯒ ꯈꯔ ꯅꯍꯥꯁꯤꯅ ꯅꯆꯦꯅꯤ ꯃꯆꯦꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯦ ꯃꯆꯦꯗꯨꯅ ꯅꯣꯛꯇꯨꯅ ꯈꯣꯏ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯅꯪꯅ ꯈ꯭ꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤ ꯅꯅꯥꯎ ꯅꯨꯄꯤꯁꯤꯡꯁꯨ ꯅꯉꯣꯟꯗꯒꯤ ꯍꯜꯂꯅꯤ ꯃꯌꯥꯝꯗꯨ ꯄꯨꯜꯂꯞ ꯅꯣꯛꯏ ꯅꯨꯡꯁꯤ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯐꯥꯎꯕ ꯉꯝꯗ ꯇꯨꯃꯤꯟ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛꯇ ꯀꯨꯏꯅ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯅꯥꯇꯣꯝꯕ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯊꯣꯏꯕ ꯊꯣꯛꯂꯛꯎꯍꯦ ꯌꯥꯅꯤ ꯕꯕꯥ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯉꯥꯟꯕꯒꯤ ꯃꯇꯧꯗꯨꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯏꯀꯥꯏꯔꯕꯅꯤ ꯃꯆꯥꯅꯨꯄꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯃꯥ ꯏꯕꯦꯝꯃ ꯊꯕꯥꯅꯗꯤ ꯁꯤꯠ ꯅꯥꯟꯅ ꯈꯪꯏ ꯑꯗꯨꯅ ꯃꯃꯣꯟ ꯇꯧꯖꯩ ꯃꯇꯝ ꯈꯔ ꯃꯃꯧꯅ ꯃꯥꯡꯂꯨꯕꯒꯤ ꯃꯔꯝꯗ ꯅꯣꯛꯅꯕꯤꯒꯗ꯭ꯔꯥ ꯈꯜꯂꯝꯒꯅꯤ ꯊꯕꯥ ꯃꯃꯧꯗ ꯑꯣꯟꯁꯤꯜꯂꯤ ꯆꯣ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯖꯔꯨꯔꯣ ꯅꯨꯡꯁꯤ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯉꯤ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯝꯂꯝꯂꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯤ ꯉꯥꯟꯕꯁꯨ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦ ꯃꯌꯥꯝ ꯅꯣꯛꯁꯤꯜꯂꯛꯏ ꯃꯉꯣꯟꯗ ꯉꯥꯟꯕ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯆꯥꯛꯈꯨꯝꯂꯣꯝꯗꯗꯤ ꯆꯪꯂꯨꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯏꯔꯦꯝꯕ ꯍꯣꯏꯗ ꯂꯥꯛꯂꯤ ꯃꯣꯏꯒꯤ ꯃꯌꯨꯝ ꯌꯧꯕꯒ ꯕꯦꯂꯤꯛꯄꯨ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯏ ꯊꯣꯏꯔꯦꯝꯕꯅ ꯋꯥ ꯍꯪꯕꯒ ꯑꯃꯠꯇ ꯈꯨꯝꯗꯦ ꯕꯦꯂꯤꯛ ꯂꯥꯛꯈꯤꯁꯅꯨꯗ ꯍꯥꯏ ꯕꯦꯂꯤꯛꯁꯨ ꯌꯧꯁꯤꯜꯂꯛꯑꯦ ꯃꯥ ꯌꯧꯔꯛꯄꯒ ꯀꯥ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ ꯉꯥꯟꯕ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯑꯗꯨꯒ ꯕꯦꯂꯤꯛꯇ ꯌꯦꯡꯗꯨꯅ ꯀꯔꯤ ꯈꯜꯂꯦ ꯀꯔꯤꯕꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕꯗꯣ ꯕꯦꯂꯤꯛ ꯚꯥꯞ ꯇꯥꯔꯛꯂꯕꯒꯨꯝ ꯉꯥꯟꯕꯗ ꯃꯃꯤꯠꯇꯨ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯊꯣꯏꯔꯦꯝꯕꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ ꯃꯥ ꯂꯩꯔꯤꯁꯨ ꯎꯗ꯭ꯔꯥ ꯍꯥꯏꯒꯨꯝ ꯃꯇꯧꯗꯨꯗ ꯊꯣꯏꯔꯦꯝꯕ ꯆꯤꯡꯅꯅ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯉꯥꯟꯕꯅ ꯅꯊꯃꯣꯏꯗꯣ ꯃꯈꯥ ꯇꯥꯅ ꯋꯥꯅꯤꯡꯗ꯭ꯔꯗꯤ ꯀꯔꯤ ꯄꯥꯝꯃꯤꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯑꯣ ꯑꯃꯗꯨꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯩꯕꯗꯨꯗ ꯊꯣꯏꯔꯦꯝꯕꯅ ꯀꯩ ꯃꯇꯥꯡꯒꯤꯅꯣꯅꯦ ꯋꯥꯔꯤꯁꯤꯕꯣ ꯑꯩꯕꯨ ꯒ꯭ꯌꯥꯟꯗꯣ ꯇꯥꯍꯜꯂꯨ ꯉꯥꯟꯕꯅ ꯂꯩꯍꯤꯒꯤꯃ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯕꯦꯂꯤꯛ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯉꯥꯟꯕ ꯃꯈꯥ ꯇꯥꯔꯅꯨ ꯌꯥꯔꯦ ꯉꯥꯟꯕꯁꯨ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯝꯇ ꯉꯥꯏꯈꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯂꯣꯏꯐꯥꯎ ꯇꯥꯈꯣ ꯅꯣꯏ ꯋꯥꯔꯤ ꯇꯧꯍꯧꯔꯣ ꯑꯩ ꯍꯜꯂꯒꯦ ꯑꯗꯨꯒ ꯃꯇꯨꯡ ꯁꯤꯒꯤ ꯃꯇꯥꯡ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯀꯧꯔꯛꯀꯅꯨ ꯉꯥꯟꯕꯅ ꯕꯦꯂꯤꯛꯀꯤ ꯃꯈꯨꯠ ꯐꯥꯗꯨꯅ ꯁꯥꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯅꯪ ꯌꯥꯎꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯥꯒꯤ ꯃꯇꯥꯡꯗ ꯁꯥꯕ ꯋꯥꯔꯤꯗ ꯑꯩ ꯌꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯁꯪꯒꯠꯂꯒ ꯍꯥꯏꯔꯛꯄꯅꯤ ꯃꯈꯥꯁꯨ ꯇꯥꯔꯛꯏ ꯅꯪ ꯀꯌꯥꯝ ꯈꯥꯡꯕ ꯉꯝꯗꯧꯔꯤꯒꯦ ꯑꯔꯣꯠꯄꯗ ꯑꯐꯕ ꯍꯥꯏꯕ ꯑꯃ ꯐꯠꯇꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯂꯣꯠꯂꯤꯕ ꯋꯥꯗꯨꯅ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯛꯄ ꯑꯗꯨꯒ ꯂꯣꯠꯂꯤꯕ ꯋꯥꯗꯨꯅ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯑꯣꯏꯔꯛꯄ ꯑꯃ ꯁꯤ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯇꯥꯛꯀꯦ ꯍꯥꯏꯔꯤꯕꯁꯤ ꯕꯦꯂꯤꯛ ꯃꯃꯤꯠ ꯉꯥꯡꯁꯤꯟ ꯁꯥꯎꯅ ꯃꯌꯥ ꯆꯤꯛꯇꯨꯅ ꯑꯩ ꯁꯥꯅ ꯇꯦꯡꯉꯥꯟꯕ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯐꯝꯂꯤ ꯊꯣꯏꯔꯦꯝꯕ ꯃꯥꯗꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯁꯥ ꯅꯠꯇꯕꯗꯨꯅꯅꯦ ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯔꯛꯅꯕ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯌꯣ ꯅꯪ ꯀꯌꯥꯝ ꯀꯨꯏꯐꯥꯎ ꯂꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ ꯊꯣꯏꯔꯦꯝꯕꯒꯤ ꯃꯃꯥꯡꯗ ꯁꯨꯝ ꯆꯛ ꯊꯤꯟꯗꯨꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗꯨꯗ ꯕꯦꯂꯤꯛ ꯁꯥꯎꯅꯤꯡꯈ꯭ꯔꯤ
ꯁꯥꯎꯃꯟꯗꯨꯅ ꯉꯥꯟꯕꯒꯤ ꯀꯂꯥꯇꯥ ꯄꯥꯏꯗꯨꯅ ꯃꯃꯤꯠꯇꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯄꯥꯝꯕ ꯄꯣꯠꯅꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗꯒꯤ ꯃꯤꯒꯤ ꯍꯤꯡꯈꯣꯜꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯒꯗꯕ ꯅꯨꯄꯥꯗꯣ ꯕꯦꯂꯤꯛꯇꯤ ꯅꯠꯇꯦ. ꯉꯥꯟꯕꯅ ꯑꯩ ꯋꯥꯔꯤ ꯂꯤꯒꯦ. ꯉꯥꯟꯕꯕꯨ ꯁꯣꯐꯥꯗꯨꯗ ꯐꯠ ꯂꯪꯊꯩ. ꯊꯣꯏꯔꯦꯝꯕ ꯇꯞꯅ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯒ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ. ꯅꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯑꯩꯒ ꯂꯩꯍꯤꯒꯒꯤ ꯃꯇꯥꯡꯅꯤ ꯅꯠꯇ꯭ꯔꯥ? ꯕꯦꯂꯤꯛ ꯈꯨꯝꯗꯦ. ꯉꯥꯟꯕꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯒ ꯊꯣꯏꯔꯦꯝꯕꯗ ꯌꯦꯡꯂꯒ ꯅꯣꯛꯂꯛꯂꯤ. ꯊꯣꯏꯔꯦꯝꯕꯁꯨ ꯅꯣꯛꯏ. ꯊꯣꯏꯔꯦꯝꯕ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯕ ꯍꯧꯔꯛꯏ. ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯒꯤ ꯃꯔꯣꯟ ꯐꯣꯡꯗꯣꯔꯛꯅꯕꯒꯤꯗꯃꯛ ꯀꯔꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯒꯅꯤ? ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯥ ꯈꯪꯅꯤꯡꯕ, ꯑꯗꯨꯒ ꯃꯃꯤꯁꯨ ꯇꯥꯍꯟꯅꯤꯡꯕ. ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯅꯥꯅꯣ ꯈꯪꯗꯦ. ꯃꯁꯛꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ. ꯉꯥꯟꯕꯅ ꯍꯥꯏꯔꯛꯄꯅꯤ. ꯅꯨꯄꯤꯗꯨꯒ ꯅꯪꯒꯒꯤ ꯋꯥꯔꯤ ꯃꯇꯦꯛꯇꯣ, ꯃꯗꯨꯗ ꯏꯕꯥꯅꯤꯅ ꯍꯥꯏꯅꯕ ꯑꯩꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯣꯏꯁꯤꯟꯅꯕ ꯍꯥꯏꯅ. ꯅꯣꯡꯃꯁꯨ ꯃꯔꯝꯁꯨ ꯆꯥꯗꯅ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯈꯤꯕꯗꯣ, ꯃꯥꯒ ꯑꯩꯒ ꯀꯣꯏꯅꯕꯒꯤ ꯃꯇꯥꯡꯗ. ꯅꯣꯡꯃꯇꯁꯨ ꯎꯅꯕ ꯆꯠꯇꯕꯅꯤꯅ ꯐꯣꯇꯣꯁꯨ ꯑꯃꯠꯇ ꯀꯥꯞꯃꯤꯟꯅꯗꯕ. ꯐꯣꯇೋ ꯑꯃꯗꯤ ꯁ꯭ꯇꯦꯇꯁ ꯊꯝꯅꯤꯡꯕ, ꯍꯥꯏꯕꯗꯤ ꯅꯪꯅ ꯀꯔꯤꯅꯣꯃ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ. ꯑꯗꯨꯗꯒꯤ FBꯗ ꯆꯪꯂꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯑꯦꯀꯥꯎꯟꯗꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯐꯣꯇꯣ ꯑꯃ ꯁꯦꯞ ꯇꯧꯁꯤꯜꯂꯦ. ꯑꯗꯒꯤ ꯁ꯭ꯇꯦꯇꯁ ꯊꯝꯕ. ꯀꯦꯞꯁꯟꯁꯨ ꯀꯔꯤ ꯏꯗꯣꯏꯅꯣ ꯈꯪꯗꯕ. ꯑꯁꯨꯛ ꯀꯨꯏꯔꯕ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯅꯪꯁꯦ ꯊꯃꯣꯏ ꯄꯥꯟꯗ꯭ꯔꯦ ꯍꯥꯏꯅ ꯏꯕꯥꯅꯤꯅ ꯍꯥꯏꯅꯔꯦ. ꯅꯨꯄꯤꯗꯨ ꯅꯪꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯐꯥꯎ ꯍꯥꯏ. ꯅꯪꯁꯦ ꯊꯃꯣꯏꯗꯨ ꯄꯣꯛꯄꯗ ꯇꯥꯍꯧꯔ ꯃꯥꯜꯂꯦ ꯀꯥꯏꯅ ꯍꯥꯏꯅꯔꯤꯅꯦ. ꯉꯥꯟꯕ ꯃꯈꯥ ꯇꯥꯔꯛꯏ. ꯑꯗꯨꯒ ꯇꯨꯝꯕ ꯆꯥꯕ ꯌꯥꯗꯕꯤ ꯂꯩꯔꯝꯕ. ꯅꯪꯅ ꯈꯜꯂꯤꯕꯗꯨꯅ ꯃꯔꯨꯞꯅ ꯀꯣꯏꯈ꯭ꯔꯤꯁꯤꯅꯤ. ꯊꯣꯏꯔꯦꯝꯕꯅ ꯑꯩꯒꯤꯗꯤ ꯏꯃꯥꯅ ꯑꯃ ꯍꯥꯏꯅꯕꯤꯔꯦ, ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯒꯤ ꯍꯥꯏꯗꯕꯅꯤ. ꯕꯦꯂꯤꯛ ꯉꯛꯅ ꯊꯣꯏꯔꯦꯝꯕꯗ ꯌꯦꯡꯉꯛꯏ. ꯉꯥꯟꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ. ꯅꯪ ꯋꯥꯈꯜ ꯈꯤꯇꯪ ꯁꯣꯟꯈ꯭ꯔꯦ. ꯅꯪ ꯋꯥꯈꯜ ꯐꯅꯌꯥꯝ ꯈꯜꯂꯤꯗꯤ ꯍꯥꯏ, ꯑꯗꯨꯕꯨ ꯈꯟꯕ ꯌꯧꯗ꯭ꯔꯤ. ꯅꯪꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯕ ꯅꯨꯄꯤꯗꯨꯕꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯅ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯅꯣ? ꯁꯤ ꯋꯥꯍꯪꯁꯦ ꯅꯇꯣꯝꯇ ꯍꯪꯖꯈꯤꯗ꯭ꯔ ꯃꯥꯜꯂꯦ. ꯊꯣꯏꯔꯦꯝꯕ ꯅꯣꯛꯊꯣꯔꯛꯂꯤ. ꯒꯂꯥꯒ ꯄꯥꯏ ꯁꯥꯗꯅ. ꯉꯥꯟꯕꯁꯨ ꯅꯣꯛꯏ. ꯅꯪ ꯃꯥꯡꯗ ꯃꯥꯏ ꯋꯥꯔꯤ ꯄꯨꯊꯣꯔꯛꯏꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ. ꯕꯦꯂꯤꯛ ꯍꯧꯖꯤꯛꯇꯗ ꯏꯀꯥꯏꯔꯛꯀꯨꯝ ꯇꯧꯔꯛꯏ. ꯊꯣꯏꯔꯦꯝꯕ ꯕꯦꯂꯤꯛꯀꯤ ꯃꯃꯥꯏꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯉꯥꯟꯕꯒ ꯃꯈꯨꯠ ꯊꯥꯅꯗꯨꯅ ꯅꯣꯛꯈ꯭ꯔꯤ. ꯕꯦꯂꯤꯛ ꯁꯥꯎꯅ ꯊꯣꯏꯔꯦꯝꯕꯒꯤ ꯄꯥꯝꯕꯣꯝꯗ ꯀꯤꯟꯅ ꯆꯣꯛ ꯊꯤꯟꯖꯤꯟꯈꯤ. ꯑꯃꯗꯣ ꯄꯥꯝꯕꯣꯝ ꯄꯥꯏꯗꯨꯅ ꯁꯨꯛꯇꯨꯅ. ꯑꯁ! ꯕꯦꯂꯤꯛ ꯉꯥꯟꯕꯗ ꯑꯃꯨꯛ ꯊꯤꯜꯂꯤ. ꯉꯥꯟꯕꯁꯨ ꯃꯈꯨꯠ ꯍꯟꯅꯕ ꯇꯧꯔꯛꯏ. ꯕꯦꯂꯤꯛꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ. ꯑꯍꯨꯝꯗꯨ ꯏꯆꯥꯎ ꯆꯥꯎꯈꯩ ꯀꯥ ꯃꯅꯨꯡꯗꯨꯗ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯛꯂꯤ. ꯐꯅ ꯀꯨꯏꯅ ꯂꯥꯛꯅ ꯐꯅ ꯁꯥꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯋꯥꯔꯛꯂꯗꯨꯅ ꯐꯃꯨꯡ ꯑꯄꯥꯛꯄꯗꯨꯗ ꯂꯣꯡꯅ ꯍꯥꯏꯊꯩ ꯑꯍꯨꯝꯃꯛ. ꯉꯥꯟꯕꯅ ꯍꯣꯔꯦꯟꯗꯩ ꯏꯔꯦꯟꯅ ꯇꯨꯝꯃꯨꯀꯣ ꯇꯣꯝꯄꯣꯛ. ꯕꯦꯂꯤꯛ ꯅꯣꯛꯏ. ꯊꯣꯏꯔꯦꯝꯕꯁꯨ ꯍꯥꯏꯖꯤꯜꯂꯛꯏ. ꯑꯍꯤꯡꯗ ꯂꯥꯏ ꯁꯥꯔꯒ ꯁ꯭ꯇꯦꯇꯁꯇ ꯇꯥꯏꯅꯔꯅꯨ, ꯊꯥꯕꯜꯒ ꯌꯦꯡꯉꯅꯨꯀꯣ. ꯕꯦꯂꯤꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ. ꯌꯦꯡꯉꯔꯣꯏ. ꯉꯥꯟꯕꯅ ꯑꯣ, ꯊꯃꯣꯏ ꯀꯥꯏꯕ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯈꯛ ꯊꯥꯕꯜ ꯅꯤꯡꯁꯤꯡꯕ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯗꯤ ꯊꯥꯕꯜꯒ ꯌꯦꯡꯅꯤꯡꯗꯕ, ꯊꯃꯣꯏ ꯈꯨꯀꯟꯗꯣ. ꯌꯥꯔꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯣ. ꯉꯥꯏꯍꯥꯛ ꯁꯣꯔ ꯍꯣꯟꯗꯣꯛꯀꯦ, ꯋꯥꯔꯦ. ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ. ꯑꯗꯒꯤ ꯑꯍꯨꯝꯗꯣ ꯍꯧꯒꯠꯅꯔꯛꯂꯤ. ꯉꯥꯟꯕꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ. ꯊꯣꯏꯔꯦꯝꯕꯅ ꯇꯥꯞ ꯐꯥꯗꯨꯅ ꯅꯇꯨꯗꯣ ꯅꯌꯨꯝꯗ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯌꯨꯝꯗ ꯌꯥꯝꯅ ꯍꯟꯅꯤꯡꯉꯅꯤ. ꯕꯦꯂꯤꯛꯅ ꯃꯌꯨꯝ ꯍꯜꯍꯜꯂꯨꯅꯨ, ꯐꯥꯖꯤꯜꯂ ꯊꯝꯃꯨ. ꯉꯥꯟꯕꯅ ꯇꯥꯅꯤꯡꯗꯦꯗ. ꯊꯣꯏꯔꯦꯝꯕꯅ ꯉꯔꯥꯡꯇ ꯂꯥꯛꯇ ꯉꯥꯏꯔꯤ, ꯃꯔꯨꯞ ꯃꯤꯔꯥꯏꯕ ꯍꯧꯗꯧꯔꯤꯅ ꯅꯪꯗꯤ. ꯑꯗꯨꯏ ꯅꯠꯇꯦꯕ. ꯑꯗꯨꯏ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ? ꯍꯩ, ꯅꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯉꯤ. ꯕꯦꯂꯤꯛ ꯅꯣꯛꯏ. ꯃꯥꯗꯤ ꯋꯥꯒ ꯑꯃꯇ ꯉꯥꯡꯖꯔꯛꯈꯤꯗ꯭ꯔꯦ. ꯊꯣꯏꯔꯦꯝꯕꯅ ꯉꯁꯤ ꯅꯣꯡꯃꯈꯛ ꯄꯨꯟꯕꯁꯤꯗ ꯃꯌꯨꯝ ꯍꯟꯗꯣꯏ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯑꯉꯥꯡꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯆꯥꯔꯝꯕ ꯇꯥꯔꯦ. ꯈꯪꯗꯦ ꯆꯠꯈꯤꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯁꯤನಿ. ꯉꯥꯟꯕ ꯊꯣꯏꯔꯦꯝꯕꯒꯤ ꯃꯈꯨꯠꯇ ꯂꯧꯊꯣꯛꯏ. ꯊꯣꯏꯔꯦꯝꯕ ꯑꯃꯨꯛꯁꯨ ꯐꯥꯔꯛꯏ. ꯉꯥꯟꯕꯅ ꯑꯃꯨꯛ ꯂꯧꯊꯣꯛꯏ. ꯊꯣꯏꯔꯦꯝꯕꯅ ꯑꯃꯨꯛ ꯐꯥꯔꯛꯏ. ꯐꯥꯒꯤ ꯅꯠꯇꯦ, ꯑꯉꯥꯡꯗꯣ ꯁꯦꯟꯅꯗ꯭ꯔꯗꯤ ꯌꯥꯗꯕꯅꯤ. ꯏꯃꯥꯅ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯗꯤ ꯁꯥꯂꯥꯟ ꯁꯥꯕ ꯇꯥꯔꯦꯕ. ꯊꯣꯏꯔꯦꯝꯕ ꯇꯞꯅ ꯊꯥꯗꯣꯔꯛꯏ. ꯑꯗꯨꯒ ꯅꯇꯨ ꯃꯆꯥꯗꯨꯅ ꯉꯝꯈ꯭ꯔꯕꯣ? ꯐꯥꯖꯤꯜꯂꯒ ꯑꯃꯨꯛ ꯊꯝꯈꯤꯅꯤꯀꯣ. ꯏꯃꯥ ꯏꯕꯦꯝꯍꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯑꯔꯣꯏ. ꯈꯪꯈ꯭ꯔ ꯃꯇꯨꯡ ꯃꯥꯒꯤ ꯑꯋꯥꯕ ꯈꯔ ꯐꯔꯛꯂꯕ ꯃꯇꯝꯗꯒꯤ ꯅꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯁꯤ. ꯉꯁꯤ ꯂꯥꯛꯂꯤꯕꯁꯤꯁꯨ ꯃꯁꯤꯒꯤ ꯄꯥꯡꯗꯕꯁꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯤ, ꯏꯇꯨ ꯍꯨꯟꯗꯣꯛꯑꯝꯃꯒ. ꯌꯥꯔꯦ, ꯏꯕꯥꯅꯤ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ. ꯕꯦꯂꯤꯛꯅ ꯍꯥꯏꯔꯛꯄꯅꯤ. ꯊꯣꯏꯔꯦꯝꯕꯅ ꯅꯪꯁꯨ ꯍꯟꯗꯧꯔꯕꯣ? ꯉꯥꯏꯈꯣꯍꯦ, ꯆꯥꯛ ꯆꯥꯈꯤꯁꯦ. ꯑꯩꯒꯤ ꯏꯆꯜꯅ ꯂꯣꯏꯔꯝꯃꯅꯤꯌꯦ. ꯉꯥꯟꯕꯅ ꯄꯤꯖꯔꯨꯅꯨ ꯃꯥꯁꯨ,
Izel maza matom da sabu nungai ba hongnade. Ibani hanmina khrage. Hoi, nongma ibani moi de jalaga puna saurasi. Asumna ani da tholakle thoirem basu thindori. Naba ani do tungda mangda chatkri. Thoirem mamagi kan da changkri. Ngan bado mayum da halakpadadi magi mayum do kanasu leitabagum isik siklami. Imung da sanglei chakum da milang bagi makhol tari. Mamai huchin duna yengi. Magi vem do mama ibe mangka onthok na sana na uri. Ikoi koi na da wari sanarami. Tamna sangsin duna dining chair amada fami. Ima, mi atopaga unahalan nubemse. Pothazarasani. Nausi karino hairibado haibagum miyeng ama yengi. Ngan ba thawaga sabide makhatari. Sagai gi miyam sak sabasu kona sase. Angang se chahi jang miyam thongba yakiroi. Maningdagi mapaduna hairi. Ikai ba khangdrida aigi sanpa sidi. Mama hut leithore aduga. Ikai ba khangdaba ai khangde. Aigi bu namong nubise masa fabastani. Ngarang su masa ngamlaktribani ahingduda. Nangsi khangai hairi. Ai kadai de sangam laktriba. Oi daba yam nangangi dada nang. Hai, nang sangam daba natra. Ai na thek atumido. Adu di phone wari sanaraga leijaraga nangna. Ai negi tapta. Hairaga machin paithui. Ang-angna nasinjang kumagano. Natadi furu ani na. Nungsi machin pomthoktu na tumina laiki. Mama mapa ani din rokjay. Chaktoklaga hipaga legadabani. Sana tongba khawdim laga thokre thabana. Thoiba nang oina thonghawragira sakse. Karige. Khara khara lemna siko nangna khaliba bumba ima khangi. Andabu yamna henjin basu tawgano. Ima di khara phai. Mi atopana uraga yamna mitna khini. Moina mitna gani haidunabo. Aigi nupisi khalanu haidaibo. I have thank him daudre yam wabirano. Masingang se ngonda masinang kumida. Nasin kainingdradi tumina leyo. Aina haiba wakakto khangaba. Nangsi muram soli. Mana ngamba khakta oi. Ai sibu mina tadawna. Namit sigi nungdangdani tumgi tawringai Mrs. Amalaki belik hangduna yengi. Ngan bana lehi phone number tharak bani belik no fet tawki adagi number do save tawsili call tawi chap munglibi aduga message ama oina thai lamhenbi ama du fatna lei hoi kanano belik makhol thokta noi ahine noida da ngan bagi mamanaba somda lehi tv do changduna yengi belik yamna post taba photo ama thamlami lehi masado ingau he ngaukhre o Sikha khali aduga masagi meul paisinjaduna phamungduda pitring chongi pamjabuna bana nuksi pami hairapugum phawkhre belik message halakidre lahi amuk typing tawi amuk kai mama lehenge beliki message ama chakjarabo kaigino saktu ikakkalakpadada belik message makha tana thabatale hanglibani so nga chai kidauge haino Oho, iham na fai. Kari fariba. Tumodoro. Tamning da tokani. Nana thau nate. Mai thong do momon nok labasu. Thamoy do na haraw rabasu. Message to di sak ika kakre. Hoi. Sida di message hanna ba yaudre. Adu makha taba message thananing banina. Kari haisiging hakkali aduga. Kari no hoi haidia. Miyam sitabay waro. Nagpani kaina kibidong man bra. Kenki bidi khambra hoi haiba yadrabo nangoda kanana hoi haiba haige kanadagi ayaba lawdino aingondagi okay lehi hoi amta haizage nangna ayaba amta bibiyo please lehi makhunna machin khomduna thik noi aduga kanadagi number lawe mingondagi mi dune hairo haise makhya to setke aigi number ga oisan sandoliba mido Somda beliki mittadi ngasi lehi se yam sathikre ngan bana pirokpani madilam praido imana bisu inak to pubirakdaba aduga egi number su mingonda pithokpa aina hatpa soirema mingonda sauganuda aingonda saugisu sau aina pibiyo haibagi pirakpani madi adu paringai amasu laksili ebisu thiba phangdre Mrs. Thagi haina thibane IG so block do male Tauri bane na thauro ithong na dida nungsi uning bro moida pubi uraina yari bunga nanga na trasu chapmina na ba miyam le
Kana kana leiba. ꯑꯩꯒꯤ ꯅꯨꯄꯥ ꯋꯥꯠꯇꯦ ꯁꯦꯟ ꯇꯧꯔꯒ ꯃꯦꯁꯦꯖ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯂꯩꯍꯤ ꯄꯥꯈꯠꯂꯛꯏ ꯃꯦꯁꯦꯖ ꯊꯥꯔꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯃꯤꯅꯤꯠ ꯈꯔ ꯐꯣꯟꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯀꯨꯏꯍꯧꯗꯦ ꯀꯣꯜ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯏ ꯂꯩꯍꯤ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯉꯤ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯛꯏ ꯑꯁꯣꯝꯗꯒꯤ ꯏꯔꯨ ꯂꯣꯊꯕ ꯈꯣꯟꯖꯦꯜꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥ ꯃꯦꯁꯦꯖꯇꯗꯤ ꯃꯆꯤꯟ ꯀꯟꯖꯔꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯖꯗꯦ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯂꯩ ꯃꯌꯥꯝ ꯑꯃ ꯕꯦꯂꯤꯛꯇꯣ ꯐꯣꯟꯗꯨ ꯐꯠ ꯀꯛꯈꯤ ꯂꯩꯍꯤ ꯀꯣꯜ ꯕꯦꯛ ꯇꯧꯏ ꯑꯃꯗꯨ ꯔꯤꯡ ꯇꯠꯂꯝꯗꯥꯏꯗ ꯄꯥꯏꯈꯠꯂꯛꯏ ꯑꯣꯏ ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯥ ꯀꯣꯟꯒꯁꯦ ꯄꯠ ꯄꯠꯀ ꯍꯦꯛꯇ ꯀꯛꯏꯁꯦ ꯌꯥꯝꯅ ꯐꯥꯎꯕ꯭ꯔꯥ ꯉꯝꯊꯣꯛꯅꯁꯤ ꯍꯥꯏꯕ꯭ꯔꯥ ꯚꯨꯠ ꯇꯝꯅꯕ ꯃꯐꯝꯗ ꯄꯨꯁꯤꯟꯕꯗ ꯅꯪꯕꯨꯗꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯚꯨꯠꯀ ꯑꯝꯇ ꯀꯤꯕꯤꯗꯦ ꯈꯪꯕ꯭ꯔꯥ ꯑꯩꯕꯨ ꯌꯥꯝꯅ ꯀꯤꯒꯟꯕꯗꯧꯅ ꯆꯨꯍꯦ ꯅꯪꯁꯦ ꯀꯤꯒꯟꯗ꯭ꯔꯤꯕ ꯑꯗꯣ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯀꯅꯥꯏ ꯅꯨꯄꯥ ꯅꯪ ꯅꯨꯄꯥ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯗꯣ ꯅꯪ ꯆꯥꯛꯅꯕ ꯍꯥꯏꯔꯤꯕꯅꯦ ꯑꯩꯁꯨ ꯑꯩꯅꯇ ꯆꯥꯛꯄ ꯌꯥꯕ꯭ꯔꯣ ꯅꯪꯁꯨ ꯈꯔ ꯆꯥꯛꯎ ꯅꯨꯄꯥꯅ ꯈꯔ ꯆꯥꯛꯅꯗꯧꯅꯦ ꯅꯨꯄꯤꯅ ꯗꯤꯃꯥꯟ ꯑꯔꯣꯏꯕꯤ ꯁꯥꯗꯣꯏꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯇꯨꯝꯕ ꯌꯥꯗ ꯆꯥꯕ ꯌꯥꯗ ꯂꯩꯔꯛꯂꯤꯕꯁꯦ ꯁꯤ ꯈꯪꯗꯕ ꯅꯪꯅ ꯑꯩꯅ ꯆꯥꯛꯄꯣꯡ ꯌꯦꯡꯅꯤꯡꯉꯤꯕ ꯁꯤꯗꯩ ꯍꯦꯟꯅ ꯀꯌꯥꯝ ꯋꯥꯈꯣ ꯍꯥꯏꯕꯅꯣ ꯑꯩꯕꯣ ꯅꯨꯄꯤ ꯑꯃꯠꯇꯗꯁꯨ ꯌꯦꯡꯂꯨꯗ꯭ꯔꯤ ꯅꯨꯄꯤ ꯑꯃꯠꯇꯒꯁꯨ ꯃꯦꯁꯦꯖ ꯊꯥꯅꯗ꯭ꯔꯤ ꯅꯨꯄꯤ ꯑꯃꯠꯇꯒꯁꯨ ꯑꯁꯨꯝꯅ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯗ꯭ꯔꯤ ꯅꯪꯈꯛ ꯀꯔꯤꯒꯤꯅꯣ ꯈꯟꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯀꯞꯈꯣꯔꯥ ꯑꯩꯅ ꯉꯥꯡꯕꯗ ꯅꯪꯅ ꯅꯃꯥꯏ ꯅꯣꯟꯊꯗꯨꯅ ꯀꯞꯈꯤꯕ ꯑꯗꯨꯒꯨꯝ ꯑꯩꯁꯨ ꯀꯞꯈꯣꯔꯥ ꯑꯩꯅ ꯉꯥꯡꯈꯤꯕ ꯑꯗꯨꯒꯨꯝ ꯅꯪ ꯑꯩꯕꯨ ꯉꯥꯡꯉꯨ ꯑꯩ ꯇꯥꯔꯒꯦ ꯂꯃꯟ ꯈꯨꯝꯃꯨ ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯅꯪꯁꯨ ꯇꯧꯔꯛꯎ ꯑꯩ ꯀꯩꯝ ꯁꯥꯎꯔꯣꯏ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯈꯤ ꯍꯥꯏꯔꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯅꯨꯄꯤꯗꯨꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯊꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯥꯏꯟꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯇꯨꯝꯃꯕꯣ ꯄꯨꯡꯕꯨꯗꯤ ꯊꯦꯡꯂꯕꯅꯤ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯗꯨꯛ ꯁꯥꯡꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯒ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯈꯤꯇꯪ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯤ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯒꯨꯗ ꯅꯥꯏꯠ ꯐꯣꯟꯗꯨ ꯃꯅꯥꯗꯒꯤ ꯊꯥꯡꯊꯕꯒ ꯀꯣꯜ ꯀꯛꯄ ꯅꯪꯍꯧꯗ꯭ꯔꯤ ꯑꯩꯗꯤ ꯅꯉꯣꯟꯗ ꯉꯥꯡꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯕꯦꯂꯤꯛ ꯐꯣꯟꯗꯨ ꯃꯅꯥꯗ ꯑꯃꯨꯛ ꯍꯥꯞꯇꯨꯅ ꯀꯩꯗꯧꯔꯕ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯪꯕꯨꯗꯤ ꯋꯥꯔꯧꯈ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯁꯥꯎꯅꯤꯡꯕ ꯅꯠꯇꯦ ꯁꯥꯎꯅꯤꯡꯕꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯈꯤꯕ ꯉꯝꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯧꯕꯁꯤꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯔꯣꯏ ꯅꯪꯅ ꯐꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯐꯪꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯔꯣꯏ